ꯖꯍꯅꯝꯗ ꯆꯠꯅꯕꯒꯤ ꯋꯥꯌꯦꯜ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯩꯇꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯆꯩ ꯊꯥꯡꯒꯅꯤ ꯑꯃꯁꯨꯡ ꯃꯔꯥꯜ ꯁꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯁꯩꯇꯥꯟꯗꯤ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯕꯒꯨꯝ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯉꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯜꯂꯥꯍꯒꯤ ꯃꯥꯌꯣꯛꯇ ꯃꯥꯕꯨ ꯃꯄꯨ ꯁꯦꯝꯂꯤ, ꯅꯤꯡꯅꯤ, ꯂꯥꯠꯂꯤ, ꯃꯥꯅ ꯏꯟꯁꯤꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ, ꯑꯆꯨꯝꯕꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯤꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇꯗꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯒꯅꯤ ꯁꯩꯇꯥꯟꯅ꯫ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯔꯥ ꯏꯕ꯭ꯔꯥꯍꯤꯝ ꯑꯌꯥꯠ ꯅꯝꯕꯔ 22ꯗ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯕꯤꯔꯤ: ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯅꯈꯣꯏꯗ ꯑꯆꯨꯝꯕ ꯋꯥꯁꯛ ꯁꯛꯈꯤ, ꯑꯗꯨꯒ ꯑꯩꯅꯁꯨ ꯁꯛꯈꯤ, ꯑꯗꯨꯕꯨ ꯂꯥꯟꯅ ꯁꯛꯈꯤ꯫ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯑꯩꯒꯤ ꯀꯔꯤ ꯑꯃꯠꯇ ꯁꯛꯇꯤ ꯂꯩꯈꯤꯗꯦ꯫ ꯑꯩꯗꯤ ꯀꯧꯁꯤꯟꯕ ꯑꯗꯨꯇꯅꯤ, ꯃꯗꯨꯗ ꯅꯈꯣꯏ ꯅꯁꯥꯅ ꯅꯗꯣꯝ ꯏꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯏꯔꯥꯜ ꯊꯥꯡꯖꯤꯜꯂꯅꯨ, ꯅꯁꯥꯗ ꯅꯔꯥꯜ ꯄꯤꯁꯤꯟꯖꯔꯣ꯫ ꯑꯩꯅꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ, ꯅꯈꯣꯏꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ꯫ ꯅꯈꯣꯏꯅ ꯗꯨꯅꯤꯌꯥꯗ ꯑꯩꯕꯨ ꯑꯜꯂꯥꯍꯒ ꯃꯥꯟꯅꯕꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨ ꯑꯩ ꯏꯁꯥꯅꯗꯤ ꯌꯥꯖꯗꯦ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏ ꯁꯩꯇꯥꯟꯅ ꯍꯥꯏꯕ ꯏꯟꯁꯤꯔꯥ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯁꯤꯔꯥ? ꯑꯩꯈꯣꯏ ꯑꯐꯕ ꯑꯃꯜ ꯇꯧꯍꯧꯁꯤ꯫ ꯑꯩꯈꯣꯏ ꯁꯤꯕꯒꯤ ꯋꯥꯈꯜ ꯈꯜꯍꯧꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ꯫ ꯑꯩꯈꯣꯏ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯒꯅꯤ? ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯑꯁꯨꯝꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯜꯍꯧꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ꯫